Chief Minister condemn tokre senabasing phanaba khangkhri Kangpokpi district ki manung sanba loibol khulen na khulai paibising gilanda da misam ohum sikhiba adu Chief Minister Wapham san akan mamong na condemn tawraduna ka hen ba thabak sa takibising gi matak thabak lokotnaba police amasum central forcing the country hadi Chief Minister Secretary tagi thadurak pa chirol amana hai thaudo odu senari bising fagatnaba thiba humba gi thabak sathanaba amasum mari lainaba authority singna irang tholakpa yaba mafam singda security gi ngak sen gi thabak hena kangkat hananaba khangkhri thokiba thaudo odu yamna ka henba amasum khang pangdabagi thawong ni haina palladuna khulai paijadaba misam singda atamnana target torakpa si kaidongai da yaba ngamrai ki thaudo odu sathabada senari bisinge matakta lengak na thabak lakhot kadabani haina palladuna state police amasum central agency singda thaudo odu kanana sathabano haiba khangdokna ba amasum senaba sing phana ba khankhri haiba Wapham sirol aduna phathamlakli Khudong thiba thokpa yaba mafam singda security gi ngak sen gi thabak hena kan khatnaba mari lainaba authority singda pawtak pi khibaga loinana thaudo odu gi awaba nanglaba imung singda tangai fadaba relief amasum mating sing pangnaba khanki mara sida hokiba jun ahumda Thawal district ki Thawal moijing Mina Bazar Thongkhong drug phaba sangdupa Thawal commando unit ta ATS tawduna leiba mari suba IRB gi personal halbidar KS Suresh na matau pangthok lingai da thangna thingdun hatkiba thawdo adubusu Chief Minister Wapham san akan mamongda yaningdaba phungtoraki Thawal district police ki maikei digi yamna thuna thabak sing lokhatuna thawdo adur sinaba miyoi singbu jun marida fagat pangam ki badugi dama thagatli roinana laikhidrabagi imung manungna nanghoriba awabada saruk yari hedi nakalamoromda ngarang ayuki thawdo adu deputy Chief Minister Nemcha kipgen MLA sing Hoakholet kipgen amasung Kimneo hangshing na kani yaning da fudorakli Saobana deputy Chief Minister Nemcha kipgen hai thaudo odu yamna thamoi sokningai oi nopi ama yauna miyoi ohungi punsi lomkiba thaudo odu yamna thamoi sokna noaiti imung manungna nanghoriba awabada mahakna saruk yari hairaduna misa miyamgi target tawba makal khudimaki hingsa gi thawdoksing akan mamongda condemn tawi hari lamda masida rules of law lehanana balanga khongpham sena lepli haina palladuna miyamgi punsingak senba masum asoi angam thokondana ba lenga lakhotpa yaba khongthang sing lokhotli hari MLA Hoakholet kipgen thaudo adubu yamna tamthiba etik ni haina palladuna misa miyamna target tawba amasum yum sing ama ada thokon ba si yaba ngamloi amasum akan mamongna condemn tawpham thu yaki thaudo adu senari besing thintaba tawduna mas khangdolaga matik saba serak pinaba demands torakli mafam adu state amasum central security agency sing thajinduna miyam ngak senbagi thabak sing lokhanaba khanganbaga loinana Khudong thiningai oiba khun sing ngak senana basu taksilakli MLA Kimneo hangshing nasu akan mawongda yaningda ba phungdorakli terror gi thabak thoram sathana ba lautuna ba NIA court na mi hum fadok pikri terror gi thabak thoram sathana ba lautuna ba ga mari laina ba case amad special NIA court amana mi ahum sahi amanga digi taret phaw gi fadok pikri Punjab ki Mohali da leib special NIA court na nan fadok pikraba singa dudi Zahid Gulzar Yasir Rafib Bakta Amas Muhammad Idris Sahani court na makoi buni thokaba numita Indian Penal Code Unlawful Activities Prevention Act Arm Act amasum Explosive Substances Act ki tuan section singi makhada mara lairi hana laphokibani adubu mahaki mathakta matik saba praman watpigi Wapham thamladuna court na Suhal Ahmad Bakta Kauba Atopa Equis Amadi case asidagi thadokhi case asi ahanbada Punjab Police na English nganiga taraga nipan ki October da register tawkhibane amasum in the government ki direction matugina sahi adumaktada National Investigation Agency NIA da sinakhibane prop agency si ki sarol amasi rol amagi matugina di Zandar gi Sapur da Laiva City Institute ki hostel Punjab Police na thi humbi ki thabak sa thabada equis singa sina leiba ka amadigi kuchukulai sin fogat kibegi matung case asi lokot pani fogat kibesing adugi manung de AK-56 rifle ama magazine sing nomai maru sing amasu pokhai biaba masak sing yauri hena sirol aduna phongtokli sirol dugi matung ina in the government ki mayuk ta lan hona bigi panamda lo nothing ba thamkraba terror Luf answer Gazbat ul hingi thabak thoram sing makhatana sathana bagi dama ekwi sing asina lautuna bagi thabak sathaki heba NIA na thigatpadigi thabak sathabada khamngamki case asigi wayal manungda prosecution na puna sakhi humfuga mari examine tokhi hena sirol aduna phungtorakli
Assam Police Personnel Amagi Quarter Digi Drug Fari, Guwahati Police na Akanava Intelligence ki Pau Pangwadigi Handakta Zakurbari Police Station na posting Tarakhiba Taragatare Suba Assam Police Battalion gi Lance Night Minhazul Abedin gi Quarter Digi Methamphetamine Tablet Lising Humfugu Humdagi Sahum Amasum Up Syrup Bottle Lising Amasonga Fagat Pangam Kibagar Loinana Minhazul Abedin Masamaksu Guwahati Police na Fari Hari Thaudo Oshina Law Enforcement Officer Kaya Lonia the Bamasum Draka Madila Tabak Toram Sing Sauna Sene Havisi Amuhana Miam the Make Sing Utbaga Natana Asiguma Tong Singusina Miam the Law Enforcement Gitazaba Hantalagani Haina Make Kiadigi Fundok Naraki Minhazur Abedin Lonia the Tabak Toram Sing Sene Havigi Akanaba Paupang Badigi Police na Red Satakibani Hanesu Paus the Makatana Fundurakli Kangpokpi District ki Loibol Khulend Landaduna Billesip Amasuma ki Loinabi Yauno Kunza Humatri Kulgi Yum Taret Amasung Gari any Mai Tadoklamli Asibaksang Sing Kangpokpi the Pukri Kangpokpi District ki New Kaitel Manbi Police na Konba Tupul Manaki Loibol Khulend Apapamakal ki Kulai Paibi Keterisuna Landaduna Kulesigi Billesip Maki Loinabi Amasung Kunza Mahatri Kulgi Yum Taret Maruti Gypsy NL03 5803 ama amasum Mahindra Bolero pickup van ama mai thadoklamni thaudo si ngarang ayu angan bapung marirom tarakpada khulasi da thokipani kolai pai bising aduna khulasi da sanctionalaga belesip let khongam haukip se kuntragani pan apokpa mangnung haukip amasum maki loinabi temnari to boy haukip se kungmanga amasum khulasi gi Zangmental Haukip Sahi Kuntra Koba Miyu Ahum Nongmaina Kaptuna Hatkibne Hari Kulai Pai Bising Aduna Kulasigi Sip Mahaki Loina Biamasun Kunja Mabu Nongmaina Kaptuna Hat Padanatana Kulasigi Yum Taret Amasun Gari Anisu Maina Tumna Tadok Lamani Hari Masigi Tamtiraba Taudo Sigi Matanga Sing the Base Soba Underground Organization Amatana Official Oina Claim Toropa Lekidri Amasum media amana thazabe apama phamdi phangwa paun haibadi loibol kholen haidiba khullasiki belesip maki loinabi yauna kunja singna suda lerikriba koki khulai paiba khutpu amaga naknaba mari leinabaga loinana makoi bu khullasida lepham safam pibigi thong sa tharakni hari masigi damak suda leiba atop koki khulai paiba khutpu amana thawena sangsilaktuna loibol kholen asida akan metik sa tharaman hari atop pawgil kunamagi matunginari Kulai Paiba Kutpu Amana, Loibol Kulen Manaki Lambi the Lakpada Mapum Asida Han Leram Atop Kutpu Amana, no Mai Kaplobani, Haudo Osida Ginakalani Marak to Kut Hanaduna Mini Kuntrarum Kutonarapani, no Mai Makol Tabat, Loibol Kulen Kunjas and Kultadokun Lanzena Kiedi. Haudo Osigi Pauta with the state Amasum Central Force ki personal Singsang Sinduna, T. Humbigi Tabak Koki and P. Manipuna Haudo Osibu Akan Mamong da Yaning the Pafundo Laduna, Sienabamiu sing Tidok to Logi Matung in a Matic Sabe Excel logo the Vanihena, found or a crate.